Job card ki Khutsumal Kakke Yadabagi Wahauda Patchoy AC ki manung chana laiba changangai gram panchayat ki chairperson gi imung manung na card holder amabu Furakle haina maral sirakli thaudoga sigi mayukta changangai makhalai kai chaukhot khongtang loop CMLCKL gi sanglenda maira paibi sing punduna chairperson ningthaujam inaubagi imung manungda chathakiba thawongbu yaningdaba phongdokre Ngarangi thaudok aduda soklaba gram panchayat asigi ward number 5 ki job card holder Yumnam Anamika na phongdorakpada mahusagumna ngarang changangai maning laikai hekru makongda job card kamari leinana photo kapa chatpada thaudok asi thokibani photo kapa loibaga mahake account numit tarani gi Khutsumal changlakhi hairiba selfom asitagi numit humni gi Khutsumal handok lamu haina chairperson inaubagi loinabi ningthaujam binaroina khangalakhi Ngaranga ngasiga si bank suti thabana hayeng ningthaukaaba numita selfom adu pige hairubada ningai sangdana bathoktuna binaroi mahaki machanupi oli amadi inaubagi manau nupagi nupi yauna mahakpu kawba thinba tawduna furakibani thaudoga sigi matangda Lamphel police station da wakat khre haina phungdorakhi ngarang date 9 sida joka thokpa matam sida aigi account na sangba paisa se numit 10 days sangba si moina numi humni gi hantoro ha adana numi humni gi hantokpa se aina ngasi ga hayenga di suti leire monday da soidam ki hange na hai maga ngang na bada ngahak lerga mana aije mana government service tawoni na aije photo nammeba namna basi tholokpa sida mana mi mamangda aigi hantokadaba numi humni gi paisa se mi amada mana thangjalleba ise gi paisa do mangonda gi oina lobbi ro haibisida nupi amajina haire moi gi maboksina mangonda paisa bo aina kamaina lowduino nang adum lawsallaga piro hai aduda aina ai piro habisina te nang monday da dum pige na hairi numit humni nang mi khudingi ka iban natra aduna mangonda nang lisingani pibaje kai kai ge na hangba kanjida magi machana pina nang loina palo nang loi sillo na mana ngoda dumaina hairi adudagi moina hana khut thare moina khut tharabani aiju kitang intho paije intho aduda moigi machana pisina engonda sangjalaga kinna thile khongpangna kaur aduga moi mana point pisina engoda khajaire on anirak thajalleba ado si mari leinaba authority amte yengsinbiu moina tawrije si niyom yabra na antang adu haijaninge police ta complaint ama tawjagre ainasu Thaudogadugi matangda CMLCKL gi secretary Yumnam Premikana phungdorakpada miyamgi yaifa thaurang paikhatpada gram panchayat asigi chairperson inaupa asi matik chadabana maki form asi atopa miyoida sindokpagi apamba miyamna phuknare Ngarangi khana chainabagi thaudok asida natana mamangdasu miyamgi yaifa thaurang scheme singi matangda inaubagi imung manunga miyamga nungainadaba thaudok thokiba laikre Ngarang thaudok asigumna matungda amuk hanna thoktanaba mari leinaba singna thigatpiu haina mahakna phungdokhi Mamang da su megi tang tara mi su khoi dharna phamdagi amuk tawthabani mahak masa haiba chairperson ningthaujam inaw base laaga tawbiranu itai ma haidana mayam se thamjalaga yasanna gare ado aiju isa layude sathoi ngasi ga khalakpani sumaina phunna chainai habegi problem jon thoame matungda si thabakse amu hona thomidana ba hona biu aduna mayamna anta thijambiu kari lege haibado afabata do yarabadi chairperson je bak silanmi phamda lei ai wakhanda de haiba yabse monda khoi phanyam hairabani